ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯕꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯑꯩꯈꯣꯏ ꯀꯀꯥ ꯑꯁꯤ ꯃꯥꯅ ꯃꯌꯥꯝꯗꯒꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯕꯕꯥꯗꯩ ꯆꯤꯡꯅ ꯃꯣꯏ ꯑꯇꯩꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ꯫ ꯀꯀꯥꯒꯤ ꯂꯨꯍꯣꯡꯕ ꯀꯨꯏꯔꯐꯥꯎ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯒꯦ ꯐꯪꯉꯝꯗꯦ꯫ ꯑꯗꯨꯅ ꯀꯀꯥꯅ ꯏꯟꯗꯣꯝꯆꯥꯗ ꯃꯇꯝ ꯆꯨꯞꯄꯗ ꯆꯩꯕꯤꯕ ꯉꯥꯡꯕꯤꯕ ꯌꯥꯝꯅ ꯇꯧꯏ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯀꯀꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯁꯨ ꯈꯨꯝꯕꯁꯨ ꯉꯝꯖꯗ ꯃꯊꯃꯣꯏꯗ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯀꯞꯄꯒ ꯈꯥꯡꯖꯩ꯫ ꯀꯀꯥꯁꯤ ꯅꯨꯄꯤ ꯁꯣꯝꯃ ꯀꯣꯏꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ꯫ ꯅꯧꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨ ꯌꯨꯝ ꯑꯁꯤꯗ ꯀꯀꯥꯅ ꯄꯨꯁꯜꯂꯛꯑꯒꯗꯤ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯗꯣꯔꯤꯅꯤ꯫ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥꯅ ꯃꯆꯥ ꯑꯃꯇꯪꯗꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌా ꯑꯃ ꯇꯥꯟꯅꯗꯨꯅ ꯑꯉꯥꯡ ꯌꯥꯎꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯏꯟꯗꯣꯝꯆꯥꯁꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯑꯉꯥꯡ ꯑꯃꯗꯤ ꯌꯥꯎꯔꯛꯇꯣꯔꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯩꯒꯨꯝꯕ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏ꯫ ꯑꯗꯨ ꯀꯨꯏꯅ ꯑꯉꯥꯡ ꯎꯒꯦ ꯐꯪꯉꯨꯗ꯭ꯔꯒ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯗꯣꯛꯇꯔ ꯌꯦꯡꯕꯗꯁꯨ ꯑꯉꯥꯡꯗꯨ ꯐꯥꯏꯕꯣꯛꯅꯤꯁꯨ ꯍꯥꯏꯔꯛꯏ꯫ ꯀꯀꯥꯗꯤ ꯃꯗꯨꯗ ꯍꯔꯥꯎꯕꯗ ꯄꯪꯈꯩ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯀꯨꯏꯅ ꯃꯆꯥ ꯎꯕ ꯐꯪꯉꯛꯇ꯭ꯔꯕꯗꯨ ꯑꯃꯨꯛꯇ ꯃꯆꯥ ꯑꯅꯤ ꯎꯕ ꯐꯪꯉꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯩ꯫ ꯀꯀꯥꯗ ꯅꯠꯇꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯣꯛꯑꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯁꯦ ꯃꯤꯔꯣꯜꯂꯛꯄꯗꯒꯤ ꯀꯀꯥꯅꯁꯨ ꯏꯟꯗꯣꯝꯆꯥꯁꯦ ꯂꯨꯅ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯍꯥꯟꯅ ꯅꯨꯄꯤ ꯀꯣꯏꯔꯝꯕꯗꯨꯁꯨ ꯃꯗꯨꯁꯨ ꯂꯣꯏꯅ ꯇꯣꯛꯅꯈꯤ꯫ ꯑꯁꯨꯝꯅ ꯀꯀꯥꯒꯤ ꯑꯣꯏꯅ ꯏꯁꯣꯔꯅ ꯄꯤꯅꯕꯤꯗꯅ ꯐꯩꯕꯣꯛ ꯑꯉꯥꯡ ꯑꯅꯤ ꯐꯪꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯈꯨꯜ ꯑꯁꯤꯗꯁꯨ ꯀꯀꯥꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯃ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯀꯀꯥꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡꯁꯨ ꯑꯃꯅ ꯂꯩꯃ ꯑꯃꯅ ꯂꯦꯝꯕꯤ ꯊꯣꯜꯂꯝꯃꯤ꯫ ꯂꯩꯃꯅ ꯑꯍꯟꯅꯤ, ꯂꯦꯝꯕꯤꯅ ꯑꯇꯣꯝꯕꯤꯅꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯆꯍꯤ 9 ꯁꯨꯔꯛꯄ ꯃꯇꯝꯁꯤꯗ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯩꯃꯁꯤ ꯍꯥꯔꯠꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯏ ꯀꯔꯤꯁꯨ ꯑꯋꯥꯕ ꯂꯩꯇꯦ꯫ ꯀꯀꯥꯗꯤ ꯁꯦꯟ ꯋꯥꯠꯇꯦ ꯑꯗꯨꯅ ꯃꯄꯥꯟ ꯂꯝꯗ ꯃꯆꯥꯅꯨꯄꯤꯗꯨ ꯄꯨꯔꯒ ꯆꯠꯇꯅ ꯂꯥꯏꯌꯦꯡꯉꯝꯃꯤ꯫ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯁꯨ ꯃꯥꯏꯕꯤꯅ ꯀꯀꯥ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯐꯥꯎꯏ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯑꯃꯗꯤ ꯀꯨꯏꯅ ꯂꯩꯔꯣꯏ, ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯒ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯍꯥꯏꯗꯅ ꯃꯗꯨꯗ ꯏꯟꯗꯣꯝꯆꯥꯅ ꯌꯥꯝꯅ ꯀꯞꯆꯩ꯫ ꯑꯁꯨꯝ ꯇꯧꯗꯅ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯩꯃꯁꯤ ꯆꯍꯤ 10 ꯆꯞ ꯆꯥꯅ ꯃꯄꯨꯡ ꯐꯥꯔꯛꯄꯗ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯄ ꯃꯇꯝꯗꯅꯤ ꯏꯃꯥ ꯍꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏ, ꯌꯥꯔꯣꯏ, ꯑꯉꯥꯡ ꯑꯃꯗꯤ ꯂꯥꯏꯅ ꯑꯗꯨꯝ ꯐꯥꯎꯈ꯭ꯔꯕꯅꯤ, ꯀꯨꯏꯅ ꯄꯨꯟꯁꯤꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯃꯁꯦ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯀꯀꯥ ꯏꯟꯗꯣꯝꯆꯥ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯣꯏꯁꯤ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯍꯧꯔꯤꯕ ꯂꯦꯝꯕꯤꯗꯨ ꯑꯉꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯁꯤ ꯃꯆꯦ ꯂꯩꯃꯅ ꯇꯧꯔꯝꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯃꯆꯟꯅꯨꯄꯤꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯕ ꯑꯃ ꯀꯀꯥꯅ ꯎꯔꯛꯑꯝꯃꯤ꯫ ꯕꯕꯥꯗꯁꯨ ꯀꯀꯥꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯋꯥꯔꯤꯗꯨ ꯇꯝꯃꯛꯏ꯫ ꯗꯗꯥ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤ ꯂꯩꯈꯤꯗꯕꯒ ꯏꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯃꯑꯣꯡ ꯃꯇꯧꯗꯧꯅ ꯇꯧꯏ꯫ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯁꯤ ꯀꯔꯤ ꯆꯪꯉꯕꯅꯣ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯅ ꯕꯕꯥꯕꯨ ꯍꯧꯔꯛꯏ꯫ ꯕꯕꯥꯅꯁꯨ ꯍꯦꯔꯥ ꯀꯔꯤꯕꯨ ꯇꯧꯗꯣꯔꯤꯒꯦ, ꯅꯣꯏꯅ ꯍꯦꯟꯖꯟꯅ ꯈꯟꯖꯟꯕꯒꯤ ꯑꯣꯏꯔꯤꯅꯤ꯫ ꯅꯠꯇ꯭ꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯁꯨꯝ ꯂꯩꯃꯤꯟꯅꯔꯝꯕꯗꯨꯗ ꯃꯆꯦ ꯂꯩꯇꯕ ꯎꯔꯛꯄꯗꯨꯗ ꯁꯨꯝ ꯃꯆꯦꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯀꯀꯥꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯅꯠꯇꯦ, ꯗꯗꯥ ꯏꯆꯥ ꯉꯥꯛꯇꯅꯤ ꯑꯅꯤꯃꯛ, ꯑꯗꯨꯅ ꯏꯆꯥꯁꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯌꯥꯝꯅ ꯑꯑꯣꯟꯕ ꯑꯃ ꯍꯟꯗꯛ ꯑꯩ ꯎꯔꯦ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅꯁꯨ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯏꯒꯤ ꯈꯪꯅꯕ ꯃꯥꯏꯕ ꯃꯥꯏꯕꯤꯕꯨ ꯂꯩꯕ꯭ꯔꯣ? ꯂꯩꯔꯒꯗꯤ ꯆꯠꯂꯨꯔꯁꯤꯗꯅ, ꯀꯩꯕꯨꯅꯣ ꯑꯗꯨꯒ ꯃꯣꯏꯅ ꯌꯦꯡꯗꯣꯏꯁꯤꯅ? ꯀꯀꯥꯅ ꯑꯃꯨꯛ ꯗꯗꯥ ꯀꯩꯅꯣꯝꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯑꯩ ꯊꯥꯖꯩ꯫ ꯍꯌꯦꯡ ꯍꯪꯆꯤꯠꯀꯨꯝꯕ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯝꯃꯒ ꯀꯀꯥꯁꯨ ꯑꯗꯨꯝ ꯆꯠꯈꯤ꯫ ꯀꯀꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯃꯥꯅ ꯕꯕꯥꯗ ꯀꯀꯥꯅ ꯍꯥꯏꯔꯝꯃꯤꯗꯨ ꯀꯔꯤꯗꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯏꯃꯥꯗ ꯍꯦꯔꯥ, ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯍꯦꯛ ꯂꯩꯈꯤꯗꯕꯗꯨꯗ ꯑꯩꯈꯣꯏ ꯂꯦꯝꯕꯤꯗꯨ ꯃꯆꯦꯒꯤ ꯃꯑꯣꯡ ꯃꯇꯧꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯗ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ, ꯀꯤꯕꯨ ꯀꯤꯔꯦꯗ, ꯐꯩꯕꯣꯛ ꯄꯣꯛꯄꯁꯤ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯅꯕꯅꯤ꯫ ꯑꯩꯈꯣꯏ ꯀꯩꯅꯥꯇꯣꯝꯕꯤꯅ ꯑꯉꯥꯡꯗꯣ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯂꯥꯏꯗ ꯈꯣꯏꯔꯝꯃꯒ ꯄꯣꯛꯈꯤꯕ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯑꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯦ ꯑꯗꯨ ꯃꯣꯏꯗꯒ ꯍꯥꯏꯔꯨꯅꯨ, ꯃꯗꯨ ꯁꯥꯎꯔꯛꯀꯅꯤ, ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯕꯕꯥꯆꯧꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯁꯤ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯎꯒꯦ ꯍꯥꯏꯗꯅ ꯃꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯄꯗ
Kakagi masanupi atombi lembi si moy manggon churi makhada sap yung nalepaga angang adu leirami hai. Maduda imabok na lembi nang di aduda kaidawrino mabukti khangbuk khangure. Nang bosak zarabo mabukti saktoga ngehak mapanda hangsit langgi thorakpani hairubada angang adu parapro kaka huirumda muksat ki hai. Imabok so kaino ni mana numidang asida mapanda lepaga leirami sibo haidana lembi kauruka imabok so matungda sum innarai. Kaka huigi manggon suri taphamadaida angang adu muk mapam khangdana mangki hai. Maduda imabok so kaino ni karaida muksang krabazano kaidawrazano madugi angang dubo mapa mama khangdaba zarani kakagi yumda sangaga imabok na noibo karaida leige angang si mapanda lepameni haidana sum kauruka sangmubada kakana sakhumdagi sumna kumai itayma khudi chakpuna saminari sakhumda sangbiro o kaurai imabok so sakhumda sangduna yengubada moide puna angang duga chakto charga leirami madu ubada imabok so kaiguba wakhalama khalami akhoi lembi da so imabok na haipet muna yengaga kaino angang sa kyam kuiragi sangakpa haujiktane ma gaiga tungda mangda sangminari ito onthok thuna sak charaga leirom khreda hairami imabok na dumna hairubududa kakagi ndum saga so ingangak na munda yengnai aduga imabok da kakana kaino itayma angang di ngasaidagi khoiga sak charida karam kwanda madi thuiba hangai imabok na mukhe kaino ni haujiktani akhoi manggon churi taphamda lepamaga sida sangkhrido aisomagi matungdani inari ito tungda mangdani hairami kakagi nupi indom sana mukaino ise angading hakoireda sida sak chari si adudi kana uri bazano mapandi se na uriba angang do da hangami imabok na mukaino da khwilembi ni da mapanda leramido as isa sa kaino busung tawsaleyada kaino ngasigi numi sida ina tawrisibo noina marulama imabok kimi paiba matawdo da kakana kaigumba makhangbadagi itay may susak sa tuglagi itay may yumda sangbiramo aduga tasawda ilakani wari matasasi adumayna itay mana haibiramo imabok so hoise ay thoage si haiduna imabok so adum halami kakana so bababu kauba laktuna babaga puna babasawgi manakta sangminarami babasaw na so kakada sumna hai nakoy natay mana wari tami kaino ni handak tawrisibo hangai kakana so muktasaw aduni handak se karino mo tawri isano pi ahal adugi magi mathuay mamito adum lairibra handibra karino mo tawri hawdi isano pi atumbi siso amumuk wakhan mangduna masigi mongda wangang sangang amuk hekta tuina hekta tawi masidaide pakhat pama poksalai babasong na suamo as khangde na tawdoi se mangga bumanare atunoy bo kana nu laitin gi maramda khara tana thu yadro hairami babana so muktaso mana budi na han aingonda so hairamna bani ai so kaino tawri se khangjalaktre natraga tasok so hayeng yauro akhoi puna maiba maibi gi manakta salura sidana hairami babagi wadu da kakana mo tasaw hayeng do tasok su yaubiro angang se puraga maibi maki manakta akhoi puna mukta saminarusi babasong na so mukhoi hoi satpudi sasi adoi so kamaina tawrinu khangdre ne noigisi angang dogi mathau mangamde ba karma so nangthijana pangthokri duni kaino tawrisibo asumna numidang adu da babagi machimana moisingdo wa tanarami nokhengan baga kakana magi gari sauba du da punna maibi maki manakta angang do puna ba selangami akhoi lembi se indom sana phajana luisan biraga ngayaktang ngairo noi kaka baba sau hoi moi luisalam khini ima sakhum de insang luisalukhige si harga angang do moi ka da thanami hai kona baba sau hoi sanaba luisan ba loiraga thorakpada akhoi lembi se hojikta thanamba ka du da leiramde indom saga kaka na so kwithi thibada phangamde kaka na so baba sau gada dada angang leiramtre karai da sakhrabazanu khangdre hairei babasong na sukari no hari dubo noibo ngasay karay da tanamge angang dubo leiram ni yung manungda kwithi thiyo hairami asum na mayam sa pakhana do na ngahaktang salamdaya duda mangkre haidana angang do kwithi thinay ko na thangda khoi lembi se kanga makhada lotu na leirami angang dugi mataw do mayam so punga khek ngai tamna angang do mayam na kangka makhadagi jingthoga phamungda phamalaga kaidobagi kangka makhada leiramino hangubada akhoi lembi na sumna khumai ai chaningde noina ai pudugi tawrido hairei waduda mayam sa mukusu hena angakpa haibada woinarami kakana sutam na isa thoibi nangdi kanana karaida puduri ba hangami maduda angang do na noina ai maibi maki manakta pudoi dudi hairei
तसेंबदे आंगांगदुदा दुगी मरमगी वासे कछु हाइरुब नत्रि नुमितुदासु अंगकप मतौ अमदा आंगांगदुगी मौंग मतौदु उबा फंगामी निंगाइसु यामना तवी चसे हाइबसि यारमदे मदुदा बाबाचौ होय अखोय मयामना थेमगा आंगांगदो गारीदा तोंगहलगा माइबी मखि मनाक्ता पुरामी माइबी दुनासु अखोय लेम्बीसि मुना येंगबा मतुंग असुमना हाइरई लेखिदबा मसीगी थवाइमिगा मचिन मनाव येतनादुना लेरे सुमाइना तौगनबनी आंगांग फाइबोक्ता अमा हेक लेखिदबसि चावख्रगदि अमुक खरा फबनी पिंगाइददि मोइसे अदुम लेमिनबदौना तौई अदो लाई खुरम थोकसे करिसु तौरोय हाइरई मतौ सुम तौदना माइबी अदुना लाई खुरम थोकपिबदगी आंगांग अदु करिसु तौद्रे हौजिते अखोय लेम्बीसि लेसाबिसु फारे मसकसु यामना निंगथिजरे मयाम अहांबगी वारिसे मतंग साइदा लोइजरे अनिसुबो वारिसे मुक मयामदा खुदोन तमजरी वारिसे ngasiदगी सही मापन मुकी ममांगी वारिनी अगी मिंगसि प्रिया कौजे वारिसे अयमदि अगी मरुपसिंगदा सेंगब थेंगनखिबो वारिनी खोइमुंगसे यामना वाबा इमुंग ओइना तौवी अदुबो इमागा बाबागना थबक सुबा नोंबा यामना कनबना इसेली पादि लाइक फजना तमहलामी अखोइना पिकलिंगाइदगी बाबागी मचनुपी अखोइगिना इनेसी लायंगबदा सेल लेतबा अमदि हॉस्पिटल पुखलगसु डॉक्टर सिंह अदुना थवाई सा साबिदबदगी इनेगी अरोइबदुम ओइखी अदुना बाबाना इबो डॉक्टर तमदबु यादे हाय अइना 12 पास हेक तौबगा बाबासु हराउना अइगी नाक्ता चंगक्तुना सुमना हाइरई इबे मनंग क्लास 12 सो पास तौरबनिना नंग डॉक्टर तमदबु यादे इपाना मंगिबा मंगलानसी सोइदना मंफाउना हनबो होनासी ऐसो बाबागी वाफम अदुदा दुमक हराउना यारमी अदुबो अइगी अपामदि ओजा ओइबनी अइनासु नोक्तुना बाबादा अमु सुमना हाय अदो बाबा डॉक्टर तमबदि असुकी मतिक वानी सेन थुमसु यामना चंगनी असिना अमु कमाइना तौबा सेंगी खनबदा अइदि यामना वाई अगे वाफम अदुदा बाबागा इमागना सु नोक्तुना इसागिबु कइनो नमागा नपागा अखोय अतुक साउंगना लेरिसिदि अदुगा अखोयगी इंखोनसु यामना साउरी हयिंग इसाना अइगी अपामसे माइ पाक्लगा लनथुम हाइबसि मयाम अमा लेपसनबा याय सेंगी दमक्तदि इसाना करिसु मथा सारुनो अदुमाइना बाबा इमाना यामना नुंगाइना हाइबिरई तंजा अदुदा इनाउ नुपाना सुअमो बाबा इसेसे अदुदि मपालमदा तंबा तारेने अइना सोमुख होय अइ मपालमदा तमुदोइनी असुमना एग्जाम पास तौरपगी नुमितुमा बाबाना nga लेरक्तुना अखोइसे पुना हराउ हराउ जामिनरामी मसिगी मतुंगसु डॉक्टर तमनबा अहांबा एग्जाम अमा थारामी अखोइगी युमसु मयामदगी खरा युमदोंग पोकोइना तौई एग्जाम हाइदोकपा ngaina ngaina अइसु युमदा फी खरा खरा सादुना मतम लेली नुमिदांगी मतमसदा इमा सोइगी नाक्ता चंगक्तुना इबे मनंग वारनी पोथारुरो थबकना ngamdana अहिंग तुमद्रगदी नसादु यामना सोक्सलनी अइसु होय इमा सिगी मतिक सिमा लोइसनखिगे तौबनी असुमने इमा गाइगसु वारी सादुना इमाना सोइबु संबिरामी मतम खरा लेरगा इना थाखिबे एग्जाम अदुसु हाइदुरामी एग्जाम दो यावरे ताबदा बाबादे सुकी मतिक हराउसे अइदा नतने इमानबी अमा निसु यावरेई बाबाने इपागी निंगबा थुंगलनी इसाना खरा कन होनागदबनी सेनगिदि नमागा इगना वातनबा होनागनी हाइरेई अइसु होय बाबा थुबदा अखंग हैतानरगा कराइदा कमाइना तौगनी अइ हंगनरागी अदुमाइना नुमितो हौक्रे इमानबी सिंगदुगा तानरगा अखोइना डॉक्टर तमुदुरिबा मफमदो हंगलुबदा चंडीगढ़ तारमी अदु हेक खंगबगा इना बाबादा हाय बाबा अखोइगिदि चंडीगढ़ तारे मिरमदा तम हाइबसे पैसादि यामना संगनी नुमितो इमानबी सिंगसु यावरिबनिना बाबाना सुमना हाइरेई हाइ नोइना माइ पाकनबदा होनौ सेंगिदि नमानपा अखोइ लेरिसिदि नखोइना हयेंग माइ पाकलकपदुनि अखोइना येंगदुरिसि असुमना बाबा इमाना कन्न होनबिदुना अइसे था अमगी मतुंगददि चंडीगढ़ डॉक्टर तंबगिदमक्ता लाआमी अखुसो मखोइना पिरिबा अपार्टमेंट अदुदा लेइबा तारामी अपार्टमेंट अदु सुकी मतिक चाउसांगी मफम अदु हिंदू मुस्लिम ट्राइब लोइना सुना लै अखोइना लेगुतोरिबा कादुबसु लेरमलिबा सारसिंग अदुना ताकपिरामी हेक संगबदा कादु इसुक हेक सुअगा अइदि यामना हाइनदबा म फाउरामी मयांग नुपी अनि अमगा अखोइ मंगा लेइबा तारामी अइना सो इमानबी रोजीदा सुमना हाय कइनो मोइगी रूम सेबु इसुक हेक सुई हेक उबदा यामना किजद्रो अइदि हाइनदे इमानबी रोजी सोइगी वादुदा तपना सुमना खुमई लाइरिक पाबा नुंगाइनबा हाइदना इंगना चिंगना साबा ओइरमबसु याय कैसु हेना खंजेलुनो लाकपदा सुंगाइरि असुमना कोइसो कादुदा चंगागा खोइगी फमुंग कैकादु सेमदन सादनदुना लेरामी मयांग नुपी अनिदुसो खोइ लाकपो उबदा हराउजबगी मतौ उलाई वारी सारक्तुना करी मिंग कौगे हाइनसु हंगनरामी
ꯑꯩꯈꯣꯏꯅꯁꯨ ꯃꯤꯡ ꯍꯥꯏꯅꯗꯨꯅ ꯐꯖꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯀꯧꯅꯔꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯈꯨꯝꯃꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕ ꯄꯨꯟꯕ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯡꯏ꯫ ꯑꯩꯗꯤ ꯏꯁꯥꯒꯤꯁꯨ ꯈꯔ ꯂꯥꯏ ꯅꯨꯡꯁꯤꯠ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯍꯥꯏꯕꯗꯤ ꯏꯁꯥꯗ ꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯕ, ꯁꯥꯎꯝꯁꯦ ꯈꯔ ꯈꯪꯒꯟꯕ ꯃꯤ ꯑꯣꯏꯅ ꯇꯧꯏ꯫ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯃꯌꯥꯡ ꯅꯨꯄꯤ ꯑꯅꯤꯗꯨꯗ "ꯅꯣꯏꯒꯤ ꯀꯥꯁꯤꯕꯨ ꯀꯔꯤꯃꯠꯇ ꯇꯧꯗꯕ꯭ꯔꯣ? ꯃꯐꯝꯁꯦ ꯌꯥꯝꯅ ꯆꯤꯛꯏ." ꯃꯣꯏ ꯑꯅꯤꯒꯤ ꯃꯤꯡꯁꯦ ꯃꯤꯅꯥ ꯑꯃꯅ ꯔꯣꯁꯅꯤ ꯀꯧꯏ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯤꯅꯥꯁꯨ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯣꯏꯅ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯑꯣꯏꯔꯤꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯂꯩꯔꯒ ꯁꯨꯝ ꯍꯩꯅꯔꯛꯀꯅꯤ" ꯈꯨꯝꯃꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯂꯝꯁꯥꯡ ꯋꯥꯕꯒꯤ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯃꯛ ꯇꯨꯝꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯇꯝꯗꯣꯔꯤꯕ ꯃꯐꯝꯁꯤꯒ ꯑꯗꯨꯝ ꯌꯥꯝꯅ ꯅꯛꯅꯔꯝꯃꯤ꯫ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯔꯛꯄꯗ ꯑꯗꯨꯝ ꯏꯉꯥꯟ ꯉꯥꯟꯅ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯄꯥꯔꯠꯃꯦꯟꯁꯤꯅ ꯌꯥꯝꯅ ꯍꯦꯜꯂꯤ, ꯍꯦꯛ ꯌꯦꯡꯕꯗ ꯀꯤꯕ ꯐꯥꯎꯕꯗꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯅ ꯑꯍꯤꯡꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯕ ꯊꯦꯝꯂꯛꯑꯝꯃꯤ꯫ ꯇꯨꯝꯕ ꯌꯥꯔꯛꯇꯕꯗꯨꯗ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯔꯣꯖꯤꯕꯨ ꯀꯧꯗꯨꯅ, "ꯔꯣꯖꯤ, ꯃꯣꯏꯒꯤꯁꯦ ꯑꯩ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦ, ꯃꯐꯝꯅꯦꯅ ꯁꯤꯕꯨ ꯏꯁꯨꯛ ꯍꯦꯛ ꯁꯣꯗꯅ." ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯟꯅꯕꯤ ꯔꯣꯖꯤꯅꯁꯨ, "ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯩꯁꯨ ꯌꯥꯝꯅ ꯍꯩꯅꯗꯦ. ꯑꯗꯣ ꯁꯦꯟ ꯌꯥꯝꯅ ꯆꯪꯉꯒ ꯂꯥꯛꯑꯕꯅꯤ나 ꯉꯝꯅꯕ ꯂꯩꯕ ꯇꯥꯕꯅꯤ." ꯑꯩꯁꯨ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯣ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯈꯔ ꯍꯩꯅꯒꯟꯗꯦ, ꯌꯥꯝꯅ ꯍꯩꯅꯗꯕ ꯁꯥꯎꯝꯈꯔ ꯐꯪꯉꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯃꯨꯛ, "ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯇꯧꯔꯛꯀꯅꯨ, ꯅꯪꯗꯤ ꯊꯥꯏꯅꯗꯒꯤ ꯀꯔꯤꯅꯣꯃ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤ." ꯑꯩꯅꯁꯨ, "ꯑꯁ ꯇꯧꯔꯣꯍꯦ ꯅꯪꯁꯨ ꯑꯍꯤꯡ ꯑꯁꯤꯗ, ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯄꯜꯂꯛꯑꯅꯨ." ꯁꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯋꯥꯁꯔꯨꯝ ꯆꯪꯉꯨꯈꯤꯒꯦ ꯂꯩꯔꯝꯃꯣ ꯍꯥꯏꯗꯅ ꯋꯥꯁꯔꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯅ ꯋꯥꯁꯔꯨꯝꯗ ꯂꯥꯛꯄꯁꯤꯗ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯀꯩꯅꯣ, ꯀꯅꯥꯅꯣ ꯏꯟꯅꯔꯤꯁꯤꯕꯣ? ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯗ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕꯖꯥꯔ ꯈꯜꯂꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯩꯁꯨꯝꯇ ꯈꯟꯗꯕ ꯁꯥꯗꯨꯅ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯉꯝꯃꯤ꯫ ꯑꯩꯅ ꯋꯥꯁꯔꯨꯝꯗ ꯆꯪꯉꯤꯉꯩꯗꯁꯨ ꯊꯪꯅꯕ ꯋꯥꯁꯔꯨꯝꯁꯤꯗ ꯏꯁꯤꯡ ꯊꯥꯕꯒꯤ ꯃꯈꯣꯟꯁꯦ ꯑꯩꯅ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯤ ꯆꯪꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯋꯥꯁꯔꯨꯝ ꯆꯪꯕꯗ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯀꯦ ꯇꯧꯔꯛꯄꯁꯤꯗ ꯑꯩꯅ ꯆꯪꯉꯤꯕ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯂꯣꯟꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯊꯣꯡ ꯑꯗꯨ ꯏꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯕꯗ ꯊꯣꯡ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯂꯣꯟꯕꯗꯧꯅ ꯍꯥꯡꯗꯣꯛꯄ ꯌꯥꯔꯝꯗꯦ꯫ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯊꯪꯅꯕ ꯋꯥꯁꯔꯨꯝꯒꯤ ꯃꯤ ꯑꯗꯨꯗ ꯊꯣꯡ ꯑꯁꯤ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯔꯛꯑꯣ ꯀꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤ ꯂꯩꯇꯕꯗꯧꯅ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ꯫ ꯑꯩꯁꯨ ꯊꯨꯅ ꯑꯩꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯏꯃꯥꯟꯅꯕꯤꯗ ꯐꯣꯟ ꯇꯧꯏ꯫ ꯔꯣꯖꯤꯁꯨ ꯐꯣꯟꯗꯨ ꯄꯥꯏꯔꯛꯇꯨꯅ, "ꯀꯩꯗꯧꯔꯒꯦ ꯄ꯭ꯔꯤꯌꯥ, ꯂꯥꯛꯑꯣ, ꯊꯦꯡꯉꯦ, ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯒ ꯁꯥꯟꯅ ꯂꯩꯔꯤꯗꯨꯅ." ꯑꯩꯅꯁꯨ, "ꯔꯣꯖꯤ, ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯑꯣ, ꯊꯣꯡꯁꯦ ꯍꯥꯡꯕ ꯌꯥꯈꯤꯗ꯭ꯔꯦ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ." ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯣꯏꯁꯨ ꯍꯣꯏ ꯍꯣꯏ ꯂꯥꯛꯀꯦ ꯂꯩꯔꯝꯃꯣ꯫ ꯑꯁꯨꯝꯅ ꯃꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯗꯨꯅ ꯊꯣꯡꯗꯨꯕꯨ ꯍꯥꯡꯇꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏꯅꯁꯨ, "ꯀꯩꯅꯣ ꯊꯣꯡꯁꯤꯕꯨ ꯃꯄꯥꯟꯗ ꯂꯣꯜꯂꯝꯃꯤꯁꯤꯕꯣ? ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯇꯥꯍꯧꯗ꯭ꯔꯕꯣ? ꯃꯤꯒ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ." ꯑꯩꯅꯁꯨ, "ꯊꯪꯅꯕ ꯋꯥꯁꯔꯨꯝꯁꯤꯗ ꯃꯤ ꯂꯩꯕꯒꯤ ꯃꯈꯣꯟꯗꯤ ꯇꯥꯏ, ꯑꯩꯒꯤ ꯊꯣꯡꯁꯦ ꯂꯣꯟꯁꯤꯟꯈꯤꯕꯒꯤ ꯃꯈꯣꯟꯗꯤ ꯇꯥꯍꯧꯗꯦ." ꯏꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ, "ꯂꯥꯛꯑꯣ, ꯆꯪꯍꯧꯔꯁꯤ, ꯃꯣꯏ ꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤ ꯖꯥꯠ ꯖꯥꯠꯅꯤ, ꯀꯔꯤꯅꯣꯃ ꯇꯧꯏ." ꯑꯩꯅꯁꯨ, "ꯃꯤꯅ ꯇꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ." ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ, "ꯐꯔꯦꯁꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯉꯁꯤꯗꯤ." ꯑꯁꯨꯝꯅ ꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯑꯩꯗꯤ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯂꯣꯏꯅ ꯇꯨꯝꯊꯈ꯭ꯔꯦ, ꯑꯩ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯑꯍꯤꯡꯗꯨꯃ ꯌꯥꯝꯅ ꯋꯥꯅ ꯇꯨꯝꯕ ꯊꯦꯝꯗꯨꯅ ꯇꯨꯝꯂꯛꯑꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯠꯂꯛꯑꯝꯃꯤ꯫ ꯀ꯭ꯂꯥꯁꯁꯨ ꯌꯥꯎꯔꯨꯔꯒ ꯑꯩꯗꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯉꯟꯇꯥꯅ ꯑꯩꯗꯤ ꯍꯜꯂꯛꯑꯝꯃꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯣꯏꯗꯤ ꯂꯣꯏꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯏꯊꯟꯗ ꯍꯜꯂꯛꯄꯁꯤꯗ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯏꯁꯥ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯜꯂꯛꯑꯕꯅꯤ꯫ ꯌꯨꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯏꯃꯥꯗ ꯑꯩꯅ ꯍꯥꯏ, "ꯏꯃꯥ, ꯃꯣꯏꯒꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯁꯣꯛꯏ, ꯃꯐꯝꯁꯦ ꯀꯩꯅꯣ ꯈꯔꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ." ꯑꯩꯒꯤ ꯋꯥꯐꯝꯗꯨꯗ ꯏꯃꯥꯅꯁꯨ, "ꯅꯪꯅ ꯑꯍꯥꯟꯕ ꯂꯩꯕꯗꯨꯗ ꯑꯣꯏꯔꯝꯒꯅꯤ ꯏꯕꯦꯝꯃ, ꯅꯠꯇꯦ, ꯃꯤꯗꯤ ꯌꯥꯝꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ?" ꯑꯩꯅꯁꯨ, "ꯃꯤꯕꯨꯗꯤ 5 ꯂꯩ, ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯑꯥꯗ ꯂꯣꯏꯅ ꯂꯩꯍꯧꯔꯤ, ꯑꯩꯗꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯍꯜꯂꯛꯑꯕꯅꯤ." ꯑꯗꯨꯗ ꯏꯆꯤꯛ ꯆꯤꯛꯑꯦ ꯍꯥꯏꯗꯅ ꯏꯃꯥꯗ ꯐꯣꯟ ꯇꯧꯔꯛꯏꯅꯤ꯫ ꯏꯃꯥꯅꯁꯨ, "ꯑꯣ, ꯅꯪꯅ ꯀꯤꯔꯒꯅ ꯏꯃꯥꯅ ꯍꯥꯞꯈꯤꯕ ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯃꯗꯨ ꯈꯔ ꯍꯨꯝꯗꯣꯛꯎ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯂꯥꯏ ꯇꯤꯟ ꯆꯪꯕ ꯉꯝꯗꯕꯅꯤ." ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯃꯛ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯨꯝꯒꯤ ꯀꯥꯁꯤꯗ ꯃꯤ ꯑꯃ ꯌꯦꯡꯉꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯦꯡꯉꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯏꯃꯥꯅꯁꯨ, "ꯀꯅꯥ ꯂꯥꯛꯑꯒꯦ?" ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ, "ꯀꯅꯥꯝꯇ ꯂꯥꯛꯇꯕ ꯃꯥꯜꯂꯤ, ꯑꯩꯗꯤ ꯃꯤ ꯂꯥꯛꯄꯩ ꯅꯤꯡꯉꯨꯔꯦ." ꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯊꯝꯃꯒꯦ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯊꯝꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯣꯟꯁꯦ ꯑꯩꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤ ꯍꯜꯂꯛꯑꯕꯣꯏ ꯅꯤꯡꯗꯅ ꯋꯥꯈꯟꯗ ꯀꯔꯤꯃꯠꯇ ꯈꯜꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯟꯁꯤ ꯍꯧꯅ ꯍꯧꯅ ꯑꯃꯨꯛ ꯇꯥꯔꯛꯏ꯫
ai sung hek kuirambadu makhol adu tabada mise khangsing hek singami aduga hawgatuna ai su room dagi thuoga yengami aina yengubadadi kanasu mapanda leiba uramde madudai su kijadana ai gi room da dum sangaga phajop to chingkhatuna mai mit loina khumjalaga ai se tumma themlami matang aduda ai gi phajop to kanagumba mana phalongna singkhalai ai so khangboi lakpoi kanna laurami aina dumla laurubadudha imanabi singdusu kana aingonda noksalai ai so makhoi oirambadudha sauduna sumna hai kaino noi lagadi lai haiba yadro Rojina so noktuna sumna hari kaino nangna dukyamna khangiduna nate nangi sibu kiriba kaiduro aina so roji phagi nate ngasai dagini nupi amana saida kappa makhon tarisi aina dumna haibaduda moide aina nganglibudu thajaramde astangna pukhanda khanjan tawrini wakhanso kharadu saukthokpa tammo nangi hongnabi yamna khanjanbidu tawkanu makhoina khangdabagi wani aina di khangi mafamase karino man lai haibasi aduna mafamasta laibase ai tasengna hainaramde aigi wakhanda yumna thuna haningba ma phawrami aina somoida saungningna sumna hai noina thajadrido noida thuga khangani mase aigi wakhana nate asengbani aina harisi aina haibase thajadrabanina phare noida waga mata hairaroi hairami aigi wafamaduda moisu noktuna sumna hairei haima sauriba kaiduro nangidubo farese koi thajari ado khoidi mafamasda lakpada ngaili adumaina hairuragadi mi kanana thajadurigi aina so aduni aina ngaglisi hana leremba singse karimata tawdabazara si haiduna imanabi minamadi rosni da mukhangami aina hangubududa minana sumna hari akhoi so khangdi edo hana leremba mina haibada mafamasda nupi amadi thori yaduna siki haibani adugira haibadi khangde adu mingondadi ka hena sokpa panbadi tawdabani akhuna sokoina leirakpasi akhoida nongmata karisu tawrakte adubu aki tujungbadi khara du marak tawrai akhoi su wafam adu tabada yamna akiba mapuami aina so rojida mosumna hai akhoi bu yumda hanbana phadwaira aidi sida leibase ngangwataba mande imanabi rojina su mi su yamna deinari sidi kaidawbagino nangna dukyamna khanjalidubo karisu hena khanjaluno akhoi mayam leiri sidi akhoi na mafam asida tamurage na laibasi masi loiraga hallasi akhoi thongna leiba tamsi hairai aina so phare noina domaina khallagadi hairami numit kharani di amuk karisu tawrakti thama mukti haukhirami nongma numit ama hikang khangawdana roji so kanna lauduna room tamna senselai akhoi so domna tawrakpaduda pakhatna manakta sangsanduna kaidawrage hangami roji so masado pakhana wa mata ngangba ngamamdi madudaina yararoi haidana ising khara lauduna pithami aduga tamna hangubadadi rojina sumna khumai priya sida nupi amgi masak mong dawna tawba ma asida lepga lehaure aina ising laururuga halakpada mami sami oina leptuna leirami adubu aina sangsanduna yengubada su amuk karisu leiramde aduga aina sangakpada su mi amana aigi tungsida inarakpagum tawrei ayamna kiri priya ayumda haningi ai sodomna harakpadada mabu phathabiduna sumna hai roji amukta ngaikose akhogi apartment sigi sarsingda hairusi tanjaduda maisi so mukhappadawna tawrei akhoi so kiduna akhoi maseng kwasenaduna akibado khanglami mayodo khaplambadagi tasengna makmayado mukmutkhi ngayaktang de khose maduna phamung tamna salami ai so aigi folado so maraga thirakpada aina kariguma posak ama boina pairami ai so karino haidana maraga yengami aina marubada mi amagi khutni aina thengnaribado ai so imanabi roji bu kauduna roji aina pairiba khuse kanagino nangi khulo sibu roji sulamna aina hanglibado khumami nati priya aidi sida lei asumna khoi maseng hektan di kongaw ngawna duna leirami ngak leiraga mai so muklami mai lakpaga akhoi so thuna apartment asibo ngak seliba sar singdubu kaurami aina sumoida sar mafam se karino mu leiba mali akhoi sida leiba ngamlaroi sar akhoi yumda hanjar khragi akhoi na domna hairubada sar nupa duna saungna sumna hairei noi leiningdragadi hanko nakhoi bo kanana khamgi nakhoi lakpadagi apartment asibu su nakhoi na mangthok pidore si haidana khoida yamna thina chairei chaibi aba seramaba matung moiso dum chatkre aiso ahinga aduda ima baba da phone tawduna hai baba su phone pairaktuna kaidawragi nangbu ibema ahinga sida phone tawri sibo aiso pakhatpa helmanduna kaptuna sumna hai aina kaplibudo tabado baba na pakhana kaidawragi ibema wadu hana hairau aina su kamna baba mafam se karino ma tawre
ꯌꯥꯔꯒꯗꯤ ꯑꯩꯕꯨ ꯌꯨꯝꯗ ꯊꯣꯔꯛꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯋꯥꯈꯜ ꯇꯥꯗꯕꯗꯒꯤ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ ꯃꯐꯝ ꯑꯗꯨꯗ ꯑꯩꯅꯁꯨ ꯕꯕꯥ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯃꯤ ꯁꯥꯃꯤ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯂꯛꯅꯗꯨꯅ ꯂꯩꯔꯦ ꯃꯐꯝ ꯑꯁꯤ ꯇꯝꯅꯩ ꯕꯕꯥ ꯑꯊꯨꯕꯗ ꯇꯤꯀꯦꯠ ꯑꯃꯨꯛꯇ ꯀꯛꯄꯤꯌꯨ ꯕꯕꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯇꯤꯀꯦꯠꯇꯣ ꯏꯄꯥ ꯊꯨꯅ ꯀꯛꯈ꯭ꯔꯒꯦ ꯑꯗꯨ ꯅꯣꯏꯕꯨ ꯑꯍꯤꯡꯁꯦ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯈꯪꯗꯦ ꯕꯕꯥ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯅ ꯀꯞꯄꯛꯑꯝꯃꯤ ꯏꯃꯥꯅ ꯐꯣꯟꯗꯣ ꯑꯃꯨꯛ ꯄꯥꯏꯔꯛꯇꯨꯅ ꯏꯕꯦꯝꯃ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯌꯥꯎꯈꯤꯕꯗꯣ ꯃꯗꯨ ꯀꯥꯎꯔꯕꯣ ꯃꯗꯨ ꯑꯃꯨꯛꯇ ꯊꯨꯅ ꯍꯨꯝꯇꯣꯛꯎ ꯅꯠꯇ꯭ꯔꯒꯗꯤ ꯅꯣꯏ ꯂꯩꯐꯝ ꯈꯪꯂꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯅꯍꯥꯟꯅ ꯄꯥꯎ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯨ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯏꯃꯥꯟꯅꯕꯤ ꯔꯣꯖꯤꯗ ꯔꯣꯖꯤ ꯑꯗꯨꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯂꯩꯕꯅꯤ ꯅꯪ ꯑꯃꯨꯛꯇ ꯊꯥꯔꯛꯎ ꯑꯩꯁꯨ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯒ ꯔꯣꯖꯤ ꯇꯥꯅꯕ ꯀꯟꯅ ꯍꯥꯏ ꯑꯗꯨꯕꯨ ꯔꯣꯖꯤꯗꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯑꯩꯁꯨ ꯀꯩꯅꯣ ꯈꯟꯗꯨꯅ ꯔꯣꯖꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯗ ꯅꯣꯝꯂꯒ ꯀꯧꯔꯛꯑꯝꯃꯤ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗ ꯔꯣꯖꯤꯁꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯏ ꯑꯩꯁꯨ ꯀꯩꯅꯣ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯔꯣꯖꯤꯕꯨ ꯐꯥꯔꯛꯑꯝꯃꯤ ꯔꯣꯖꯤꯗꯤ ꯑꯉꯥꯎꯕꯤꯒꯨꯝ ꯃꯊꯟꯇ ꯄꯨꯡꯅꯣꯛꯇ ꯅꯣꯛꯇꯨꯅ ꯂꯩ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯂꯛꯑꯝꯃꯤ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯁꯅꯥꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯣ ꯊꯥꯔꯛꯑꯣ ꯍꯥꯏꯔꯛꯑꯝꯃꯤ ꯏꯃꯥꯟꯅꯕꯤ ꯁꯅꯥꯅꯁꯨ ꯊꯨꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗꯨꯃ ꯍꯨꯝꯇꯣꯛꯑꯝꯃꯤ ꯑꯗꯨꯝꯅ ꯍꯦꯛ ꯊꯥꯔꯨꯕꯗꯒꯤ ꯇꯥꯔꯝꯕ ꯃꯈꯣꯟ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯞ ꯍꯦꯛ ꯂꯦꯞꯈꯤ ꯑꯗꯨꯒ ꯔꯣꯖꯤꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯐꯃꯨꯡꯗ ꯂꯩ ꯑꯩꯈꯣꯏꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯟꯅꯔꯝꯃꯤ ꯃꯤꯅꯥꯅꯁꯨ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯨꯃꯥꯏꯅ ꯀꯥ ꯍꯦꯟꯅ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡꯗꯨꯃ ꯇꯨꯝꯗꯅ ꯔꯣꯖꯤꯕꯨ ꯁꯪꯗꯨꯅ ꯂꯩ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯤꯒꯤ ꯃꯄꯥꯟꯗ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯈꯣꯡꯎꯞ ꯃꯈꯣꯟ ꯀꯟꯅ ꯀꯟꯅ ꯃꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯅꯦ ꯇꯥꯔꯤꯕ ꯃꯈꯣꯟꯁꯤꯕꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯈꯤꯇꯪ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯀꯅꯥꯁꯨ ꯍꯦꯛ ꯂꯩꯕꯗꯤ ꯎꯗꯦ ꯆꯤꯌꯔꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯐꯝꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠꯁꯤꯃ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯃꯁꯨ ꯁꯨꯛꯇꯨꯝ ꯇꯨꯝꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯌꯨꯝꯒꯤ ꯃꯤꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯈꯨꯗꯛꯇ ꯇꯤꯀꯦꯠ ꯀꯛꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯃꯌꯥꯡ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯅꯤ ꯂꯩꯍꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈꯤ ꯃꯐꯝꯗꯨꯒꯤ ꯁꯥꯔꯁꯤꯡꯗ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯔꯣꯖꯤꯁꯤ ꯑꯉꯥꯎꯕꯤꯒꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯊꯣꯛꯈꯤ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯨꯕꯗ ꯔꯣꯖꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯣꯏꯅ ꯏꯆꯥꯅꯨꯄꯤꯗꯣ ꯈꯔ ꯁꯦꯟꯅꯔꯒ ꯂꯥꯛꯃꯤꯟꯅꯔꯣ ꯏꯄꯥ ꯅꯣꯏꯒꯤ ꯇꯧꯕꯤꯃꯟ ꯀꯥꯎꯖꯔꯣꯏ ꯃꯥꯕꯨ ꯌꯨꯝ ꯌꯧꯅꯕꯗꯤ ꯅꯣꯏꯅ ꯈꯔ ꯁꯤꯟꯕꯤꯔꯛꯎ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯔꯣꯖꯤꯕꯨ ꯁꯦꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯌꯧꯕꯗ ꯕꯕꯥ ꯍꯣꯏꯁꯨ ꯏꯌꯥꯔꯄꯣꯔꯠꯇ ꯌꯥꯝꯅ ꯄꯥꯈꯠꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯍꯦꯛ ꯌꯧꯔꯛꯄꯗ ꯕꯕꯥꯅ ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯁꯤ ꯑꯗꯨꯒ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯑꯉꯥꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯍꯟꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯂꯝꯗꯒꯤ ꯍꯜꯂꯛꯄ ꯑꯉꯥꯡꯁꯤ ꯉꯥꯏꯗꯨꯅ ꯆꯠꯄ ꯇꯥꯔꯅꯤ ꯑꯍꯟ ꯃꯁꯦꯟꯁꯨ ꯌꯥꯅꯔꯨꯗꯨꯅ ꯃꯥꯏꯕ ꯑꯃꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯧꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯥꯏꯕꯗꯨꯗ ꯋꯥꯔꯤ ꯂꯣꯏꯅ ꯇꯝꯃꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯏꯕꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯉꯕ ꯃꯇꯨꯡ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯕꯕꯥ ꯍꯣꯏꯅ ꯂꯥꯡꯗꯨꯅ ꯊꯅꯝꯃꯤ ꯃꯥꯏꯕꯗꯨꯅ ꯐꯅ ꯀꯨꯏꯅ ꯌꯦꯡꯉꯕ ꯃꯇꯨꯡ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯂꯩꯔꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯔꯣꯖꯤꯒꯤ ꯕꯕꯥꯒ ꯏꯃꯥꯒꯅꯁꯨ ꯑꯁꯨꯝꯅ ꯍꯪꯖꯩ ꯀꯃꯥꯏꯅ ꯇꯧꯔꯒ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯟꯗꯣꯏꯅꯣ ꯃꯥꯏꯕꯗꯨꯅꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯐꯅꯕ ꯁꯤꯟꯒꯦ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏꯗꯨ ꯈꯣꯏꯔꯝꯃꯁꯤ ꯍꯧꯖꯤꯛꯅ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯂꯥꯡꯉꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯅꯈꯣꯏꯅ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯒ ꯂꯥꯏꯗꯨ ꯑꯗꯨꯝ ꯈꯣꯏꯔꯝꯕ ꯍꯧꯔꯁꯤ ꯑꯗꯨꯃꯥꯏꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯥꯡꯉꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯈꯤ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯍꯦꯛ ꯈꯣꯏꯔꯝꯕꯒ ꯔꯣꯖꯤꯁꯤ ꯃꯁꯥꯗꯣ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯥꯏꯕꯗꯨꯅꯁꯨ ꯃꯁꯥꯗꯣ ꯐꯥꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯃꯁꯥꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯥꯊꯕꯤꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯂꯥꯏ ꯈꯣꯏꯔꯝꯃꯕ ꯃꯇꯨꯡꯗ ꯃꯥꯏꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ ꯐꯔꯛꯑꯅꯤ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯔꯣ ꯑꯗꯣ ꯃꯥꯗ ꯅꯠꯇꯦ ꯑꯥꯗ ꯂꯩꯔꯨꯔꯤꯕ ꯅꯈꯣꯏꯁꯤꯡꯁꯨ ꯅꯁꯥꯗꯣ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯄꯨꯄꯨ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯈꯤꯛꯇꯣꯛ ꯆꯥꯝꯊꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯃꯥꯏꯅ ꯂꯥꯏꯗꯣ ꯈꯣꯏꯔꯝꯕꯤꯔꯝꯃꯒ ꯃꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯏꯃꯥ ꯕꯕꯥ ꯍꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯈꯣꯏꯅ ꯌꯨꯝꯗ ꯌꯧꯔꯛꯄ ꯉꯝꯍꯧꯔꯤꯁꯤ ꯃꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯔꯣꯖꯤ ꯍꯣꯏꯒꯤ ꯕꯕꯥꯒ ꯏꯃꯥꯒꯅꯁꯨ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ ꯀꯣꯟꯅ ꯑꯈꯪ ꯑꯍꯩ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯈꯔꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯒ ꯍꯟꯗꯛꯇꯤ ꯂꯩꯐꯝ ꯆꯥꯐꯝ ꯅꯥꯇꯩ ꯆꯥꯕ ꯑꯃ ꯌꯦꯡꯉꯒ ꯕꯕꯥ ꯏꯃꯥ ꯍꯣꯏ ꯃꯣꯏ ꯃꯌꯥꯝꯅ ꯃꯐꯝ ꯑꯗꯨꯐꯥꯎ ꯊꯤꯟꯕꯤꯔꯛꯑꯝꯃꯤ
मसीनी मैम ngasi gi Rian horror story mathangi wari thagalakpada मैम पुनमुक थेंगनरसी ngasi gi मैम दगी काइननब बिदाय लौजरी।